Chahi Nauribi Nupi Macha Amada Blackmail Toromi Haibiki Maralda Masana Masabu Arambai Tengol Kakching Unit 26 ki Thomi Singh ni Haizaba Miyoi Kharana Miyoi Mapan Pharaga Wahang Pawang Chathabada Miyoi Ama Laikhidraba Miyoi Adudi Kakching District ki Tezpur Miyai Laikhaidagi Haubam Naucha Atopa Ming Khoinau Chahi Kuntramanga Apokpa Laikhidraba Haubam Mani Mukta Kawi Hairi Thaudo Adu Yaningdaba Phongdoktuna Ngasi Tezpur Miyai Laikhai Primary School Lampakta Miyamgi Mifam Ama Pangthoktuna JSC against the brutal killing of Haubam Naucha and brutal torturing of another 8 persons Koba JSC Amasu Semkre BCSiga Mari Lainana Kakching District Police na Miyoi Tarani Thoi Sufagale Hairi Mifamaduda JSC gi Wangang Loi Ratan Kumar na hai Haukiba December Kuntrama Thoigi Numidangda Kakching Arambai Tengol Unit ki Thongmi Singh ni Haizaba Miyoi Khara Haubam Naucha gi Yumda Laglaga Thiramki Matamaduda Haubam Naucha Yumda Leiramdabadagi Arambai Tengol Kakching Unit 26 ki office ta Lagnaba Khangalamki Maduda Chatpa ki Haibadagi Laikai ki club ahum gi member Singh amasung Maira Paibi Yauna Sumag Laikai da Leiba AT Unit 26 Phaubatin ki Mafam adu yobaga matam chana lakti haiduna laikai gi miyam amasung Maira Paibi Singhi mamangda miyoi mapan adu phucheiba hauki miyoi mapan adu gi manungda miyoi ama mafam aduda thanamlaga miyoi nipan gari da haptuna puki numit yungba matung pung ahum phauba miyoi sing adu laktabadagi chingnarakuna laikai gi miyam amasung Maira Paibi Singna hanglubada laklagani haina pau piraki tungda miyoi nipan adu Arambai Tengol Unit 26 ki office ta amuk hanna puraki makoi nipan adu amuk hanna office manungda pusilaga Hana lay hoba mi amaduga puna phuba hauki makhoina phuba aduna maram moiraga haubam naucha laikhidabane pharuba miyoi sing adugi manungda amadi hauze haugat kangkhatpa ngamdana phamungda leiri aduga ataina hospital da laikanari thaudo asigi matangda Arambai Tengol na thadorakwa cherol amada thaudo asiga Arambai Tengol ga mari lainade haragliba si angakpa phawi hanasu mahakna makata na phongdoki Nakal amaromda Maira Paibi amana hai Arambai Tengol na leibaki damag lauriba thodang asidi astuki matik chawi amasung thaganingai oi adum oinamag wakal phathaba ngamdriba pigliba angang kaya yausiliba sina leibaki oiba kari karamba solution ama purakpa ngamgadoribano wakal phathaba ngamdriba chahi sudriba angang kaya yauriba sina Arambai Tengol gi ming chathialak panatana atopa amata leiroi haina sumahana makataki Nakal amaromda naucha misiga mari lainana JSC amade kulgi miyam na ngase Kakching Police Station da thomjin kre tungda JSC amade imung manunggi miyoi singna Kakching District Police ki SP amasung ate officers singa phaminaduna wari sanaba duda police ki maikei dagi maralaiba sing pare haiba wafam phongdorakpadagi miyam gi ho adu namthanaki misi asigi matang da hayeng Chief Minister N Biren ga wari sanaraba yai haina pausina makatari